ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡ ꯑꯃꯅꯤ. ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ. ꯅꯣꯡꯃꯗꯤ ꯑꯍꯦꯟꯗꯣ ꯊꯕꯛ ꯁꯨꯅꯕꯒꯤ ꯂꯪꯐꯩꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯑꯩ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯨꯔꯒꯦ. ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯕ ꯍꯦꯜꯂꯛꯑꯦ. ꯊꯣꯏꯕꯤꯅ, ꯗꯥꯝꯆꯥ, ꯀꯩꯅꯣ ꯗꯥꯝꯆꯥꯅ ꯍꯥꯏꯔꯤꯗꯣ? ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯅꯧꯄꯨꯔꯤꯕ ꯏꯆꯥꯁꯤꯒ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯑꯩ ꯉꯝꯂꯣꯏꯌꯦ. ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯗꯥꯝꯆꯥ ꯅꯠꯇꯅ? ꯍꯥꯏ, ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ ꯊꯣꯏꯕꯤ. ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯕꯨꯅꯦ, ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏꯗ. ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯝꯕ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ. ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯅꯤ ꯍꯥꯏ. ꯌꯥꯝ ꯀꯨꯏꯕ ꯃꯇꯝꯁꯨ ꯅꯠꯇꯦꯗ. ꯃꯄꯨꯔꯣꯏꯕ ꯑꯍꯦꯟꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯑꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯍꯦꯟꯅ ꯊꯣꯏꯕꯤꯗ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯏꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ. ꯀꯔꯤꯒꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯟꯗꯣꯝꯆꯥ ꯍꯣꯏ, ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯦ. ꯀꯞꯀꯅꯨ, ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯁꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ. ꯑꯍꯦꯟ ꯍꯣꯏꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ. ꯈꯝꯕꯅ, ꯑꯍꯦꯟ, ꯅꯪꯕꯨ ꯂꯪꯐꯩꯗ ꯂꯥꯛꯄꯁꯤ ꯍꯩꯅꯗꯕ ꯌꯥꯏ. ꯑꯗꯨꯕꯨꯅꯦ, ꯂꯥꯛꯀꯅꯤꯅ ꯂꯥꯛꯂꯕꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤꯀꯣ. ꯑꯍꯦꯟꯅ, ꯍꯣꯏ ꯇꯥ ꯈꯝꯕ. ꯈꯝꯕꯅ, ꯉꯥꯏꯈꯣꯅꯦꯍꯦ ꯑꯍꯦꯟ, ꯏꯕꯦꯝꯃꯗꯤ ꯊꯥ ꯀꯌా ꯁꯨꯔꯦ? ꯑꯍꯦꯟꯅ, 6 ꯈꯔ ꯍꯦꯜꯂꯛꯑꯦ ꯇꯥꯗ. ꯈꯝꯕꯅ, ꯐꯔꯦ. ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯕ ꯉꯝꯕ ꯑꯣꯏꯔꯁꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝ ꯂꯩꯅꯕ ꯈꯥꯡꯄꯣꯛꯁꯪ ꯁꯥꯔꯤꯁꯦ ꯏꯕꯥꯅꯤꯁꯨ ꯌꯥꯎꯁꯜꯂꯨꯁꯤ. ꯂꯥꯛꯑꯣ. ꯑꯍꯦꯟꯅ, ꯍꯣꯏ ꯇꯥꯗ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ, ꯇꯥꯗ, ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ. ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤꯗꯣ. ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯈꯝꯕꯅ, ꯍꯣꯏ ꯇꯧꯔꯁꯤ. ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯅꯦ? ꯑꯍꯦꯟꯅ, ꯇꯥꯗ, ꯍꯩꯌꯦ. ꯑꯩ ꯊꯣꯡꯂꯒꯦ ꯆꯥꯛꯇꯣ. ꯍꯣ, ꯐꯔꯦ, ꯊꯣꯡꯂꯛꯑꯣ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯁꯨ ꯆꯤꯡꯒꯤ ꯂꯣꯛ ꯃꯄꯥꯟꯗꯅꯤ. ꯑꯗꯨꯅꯅꯦ ꯏꯆꯥ ꯁꯥ, ꯏꯅꯥꯎ ꯁꯥ, ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀೋ. ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ 1, 2 ꯍꯧꯅꯔꯒ ꯊꯣꯛꯎꯀꯣ. ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯇꯣꯛꯅꯔꯕꯅꯤꯅ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ. ꯂꯪꯐꯩꯗ ꯂꯥꯛꯄꯁꯤꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ. ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯗꯕꯅꯤ. ꯁꯤꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯥꯟꯗꯧꯔꯤꯕꯅꯤ. ꯇꯨꯝꯅꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯂꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅꯔꯦ. ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯏꯅ ꯄꯥꯏꯔꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯀꯛ ꯀꯛꯂꯛꯏ. ꯑꯍꯦꯟ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ. ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯊꯣꯛꯀꯦ ꯇꯧꯕꯗ ꯈꯝꯕꯅ ꯑꯍꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗ, ꯗꯥꯝꯆꯥ, ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏ. ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯦꯟꯁꯨ ꯊꯣꯏꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯎꯔꯦ, ꯂꯥꯛꯇꯞꯅ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗ ꯂꯩꯔꯤꯕꯗꯣ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠꯇꯨꯗ ꯑꯉꯥꯡ ꯑꯃ ꯄꯝꯕꯒꯤ ꯃꯑꯣꯡꯅꯤ. ꯑꯍꯦꯟꯅ, ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ರೆ. ꯈꯝꯕꯅ ꯃꯌꯥꯝꯗꯨ, ꯅꯣꯏꯕꯨ ꯍꯧꯒꯠꯂꯨꯅꯦꯍꯦ, ꯏꯕꯨꯡꯉꯣ ꯑꯍꯦꯟꯗꯣ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯍꯧꯗꯣꯛꯅꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯒ ꯑꯍꯦꯟꯕꯨ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯍꯦꯟꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯂꯝꯍꯨꯏꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯛꯏ. ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯅꯥꯛ ꯅꯛꯄ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯑꯩꯗꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ. ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ? ꯀꯂꯥꯛꯀꯁꯦ ꯆꯦꯡ ꯈꯩꯕꯗꯧꯅ ꯅꯤꯛꯂꯦ ꯇꯧꯔꯤꯁꯦ. ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ, ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪꯕꯨ ꯀꯤꯔꯤꯁꯦ ꯅꯪ ꯈꯛꯇꯔꯣ? ꯑꯩꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯅꯥꯀꯟꯗ
ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯩꯅꯝ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯏꯗꯒꯤ ꯃꯈꯣꯏꯅ ꯎꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯔꯁꯨ ꯀꯤꯅ ꯑꯍꯦꯟꯕꯨ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯋꯥꯈꯜ ꯃꯥꯡꯂꯕ ꯑꯍꯦꯟꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯑꯍꯦꯟꯕꯨ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯦꯟꯗꯣ ꯅꯤꯡꯊꯤꯅ ꯍꯤꯞꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯁꯨ ꯎꯆꯥꯟ ꯄꯥꯝꯕꯤꯁꯤꯡꯗꯣ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯥꯛ ꯊꯣꯡꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝ ꯍꯧꯗꯣꯡ ꯑꯃ ꯈꯪꯈꯣꯡ ꯈꯣꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯣ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯅ, "ꯍꯦꯔꯥꯎ ꯏꯇꯥꯎ, ꯅꯪꯁꯨ ꯀꯤꯒꯟꯈ꯭ꯔꯦ꯫ ꯍꯧꯗꯣꯡꯅ ꯈꯣꯡꯕꯕꯨ ꯍꯦꯛ ꯀꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯪ ꯑꯃ ꯏꯕꯣ." ꯃꯗꯨꯗ ꯑꯃꯗꯨꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯇꯥꯎꯗꯤ ꯀꯩꯒꯤ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯏꯇꯥꯎꯁꯨ ꯆꯦꯜꯂꯛꯏꯕ? ꯀꯩꯒꯤꯅꯣ ꯍꯥ? ꯀꯤꯗꯕꯒꯤꯔꯥꯕ ꯍꯥ ꯆꯦꯜꯂꯛꯏꯗꯨꯅ?" "ꯍꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯆꯦꯟꯕꯗꯨꯗ ꯑꯩꯁꯨ ꯆꯦꯜꯂꯛꯄꯅꯤ꯫ ꯐꯔꯦꯁꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯌꯥꯎꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯍꯦꯟꯁꯨ ꯂꯥꯏꯕꯛ ꯐꯕꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯐꯤꯔꯣꯜ ꯈꯔ ꯁꯨꯅꯕ ꯇꯧꯔꯤꯉꯩ ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯗꯣꯝꯗꯒꯤ ꯅꯣꯡꯅꯣꯅꯦ ꯈꯪꯍꯧꯗꯅ ꯃꯪꯂꯛꯏꯁꯤꯅ? ꯃꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯦꯗ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯟꯗꯣꯝꯆꯥ ꯇꯝꯐꯥꯅ, "ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯣꯡ ꯃꯪꯕꯁꯤꯗ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯔꯣ?" ꯊꯣꯏꯕꯤꯅ, "ꯏꯟꯗꯣꯝꯆꯥ, ꯐꯤꯁꯦ ꯈꯔ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ, ꯅꯣꯡꯁꯦ ꯈꯪꯍꯧꯗꯦ ꯃꯪꯁꯤꯜꯂꯛꯄꯁꯤꯗ." ꯇꯝꯐꯥꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯨꯔꯨꯔꯅꯨ, ꯉꯁꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯏꯟꯗꯣꯝꯆꯥꯁꯨ ꯅꯣꯏꯗ ꯆꯠꯀꯦ ꯇꯧꯔꯒ ꯍꯦꯛꯇ ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯝꯐꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯡꯈꯨꯜꯗꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯌꯥꯜꯂꯤꯕꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯝꯕꯅ, "ꯏꯅꯥꯎꯁꯥ, ꯃꯐꯝꯁꯦ ꯃꯇꯥ ꯑꯃ ꯇꯧꯏ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯇꯣꯛꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥꯅ ꯌꯥꯜꯂꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯊꯕꯛ ꯂꯣꯏꯁꯜꯂꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯅ ꯅꯤꯜꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯀꯣꯏꯕꯗꯣ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯝꯃꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯀꯤꯕꯁꯨ ꯐꯥꯎꯔꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟꯅ, "ꯅꯣꯡꯉꯥꯜꯂꯝꯂꯦꯅꯦ, ꯏꯁ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯥꯏꯗ." ꯑꯁꯨꯝꯅ ꯇꯨꯝꯂꯤꯕ ꯃꯌꯥꯝꯗꯣ ꯑꯍꯦꯟꯅ ꯍꯧꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯕ ꯆꯠꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯇꯝꯐꯥꯁꯨ ꯂꯥꯛꯂꯗꯨꯅ "ꯊꯣꯏꯕꯤ ꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯇꯝꯐꯥꯅ ꯀꯧꯕꯗꯣ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯇꯝꯐꯥꯁꯨ ꯆꯪꯂꯨꯕꯗ ꯊꯣꯏꯕꯤꯅ ꯐꯃꯨꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯁꯦꯕꯥ ꯀꯌꯥ ꯇꯧꯕꯤꯕꯗꯒꯤ ꯊꯣꯏꯕꯤꯁꯨ ꯈꯔꯗꯤ ꯐꯔꯦ꯫ ꯇꯝꯐꯥ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯇꯝꯐꯥ ꯑꯃꯥꯏꯕꯤꯒꯤ ꯁꯤꯟꯐꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯗꯕꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯇꯝꯐꯥꯅ, "ꯅꯪꯕꯨ ꯊꯣꯡꯒꯁꯦ ꯂꯣꯟꯁꯤꯟꯗ꯭ꯔꯕꯨ?" ꯊꯣꯏꯕꯤꯅ, "ꯏꯟꯗꯣꯝꯆꯥ, ꯑꯩ ꯍꯧꯒꯠꯂꯝꯕꯅꯤ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯃꯨꯡ ꯆꯪꯕꯅꯤ." ꯇꯝꯐꯥꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯑꯃꯨꯛ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯦꯝꯆꯥ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕꯇ ꯁꯤꯟꯕ ꯃꯥꯒꯤ ꯑꯋꯥꯕ ꯎꯔꯒ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌా ꯁꯥꯔꯝꯃꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯗꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯁꯥ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ, ꯑꯗꯨꯕꯨ ꯆꯨꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤꯅꯤ ꯈꯜꯂꯗꯨꯅ ꯂꯩꯖꯩ꯫
ꯏꯃꯨꯡꯒꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯇꯝꯐꯥꯁꯨ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯇꯝꯐꯥꯅ, ꯊꯣꯏꯕꯤ, ꯏꯕꯨꯡꯉꯣ ꯑꯍꯦꯟꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯩꯗꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯤꯅ, ꯏꯗꯣꯝꯆꯥ, ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯆꯠꯈꯤꯅꯨꯅ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯀꯨꯏꯔꯣꯏ, ꯅꯨꯃꯤꯠ 20 ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯏꯗꯣꯝꯆꯥ, ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯇꯝꯐꯥꯅ, ꯐꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯏꯗꯣꯝꯆꯥꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯅꯁꯥ ꯍꯦꯛ ꯉꯝꯗꯕꯒ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯎꯁꯦ, ꯏꯗꯣꯝꯆꯥ ꯂꯩꯔꯤꯀꯣ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯂꯒ ꯄꯨꯁꯤꯟꯒꯦ ꯇꯧꯕꯗ ꯇꯝꯐꯥꯅ, ꯑꯩ ꯄꯨꯁꯤꯟꯕꯤꯒꯦꯁꯦ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯆꯪꯕꯗ ꯇꯝꯐꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃꯗꯤ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕు ꯀꯔꯤꯁꯤ ꯑꯣꯏꯔꯝꯂꯣꯏ ꯈꯟꯖꯤꯜꯂꯨꯗꯕꯅ ꯇꯝꯐꯥꯁꯨ, ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯅꯨꯡꯗꯥꯡꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛ ꯑꯗꯣ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯃꯆꯤꯟꯗꯒꯤ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯇꯝꯐꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯀꯥꯈꯠꯄꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯗꯣ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯏꯕꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯝꯂꯝꯅꯤ ꯈꯟꯗꯨꯅ ꯇꯝꯐꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯕꯒ ꯊꯣꯏꯕꯤꯗꯨ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨ ꯎꯗ ꯇꯝꯐꯥꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯀꯣꯡꯈꯠꯄꯤꯔꯒ ꯇꯝꯐꯥꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯖꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯟꯗꯣꯝꯆꯥ ꯇꯝꯐꯥꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ꯫ ꯇꯝꯐꯥꯅ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯊꯣꯏꯕꯤꯅ, ꯏꯟꯗꯣꯝꯆꯥꯗꯤ ꯃꯇꯧ ꯀꯔꯝꯅ? ꯇꯝꯐꯥꯅ, ꯑꯩ ꯆꯥꯛ ꯆꯥꯔꯕ꯭ꯔꯥꯅ ꯍꯪꯂꯨꯒꯦꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯅꯪꯗꯤ ꯅꯕꯨꯛ ꯄꯥꯏꯔꯒ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯊꯦꯡꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯗꯨꯅ ꯇꯝꯐꯥꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯌꯨꯛ ꯑꯃ ꯑꯍꯦꯟꯅ, ꯊꯣꯏꯕꯤ, ꯀꯨꯏꯔꯔꯣꯏ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯐꯪꯒꯗꯕ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯌꯥ ꯌꯥꯏꯗ꯫ ꯊꯣꯏꯕꯤꯅ, ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯃꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯄꯥꯡꯕꯤꯅꯕ꯫ ꯑꯁꯨꯝꯅ ꯑꯍꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯦꯝꯆꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈ꯭ꯔꯦ꯫ ꯑꯍꯦꯟꯅ, ꯏꯆꯦ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯃꯦꯝꯆꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥꯗꯨ ꯂꯠꯂꯤ ꯇꯧꯔꯒ ꯈꯨꯝꯂꯩ꯫ ꯃꯥꯅꯤ, ꯅꯆꯦ ꯃꯦꯝꯆꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯤ ꯑꯃ ꯅꯈꯣꯏꯒꯤ ꯑꯁꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯐꯥꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯀꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯪꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯗꯤ ꯈꯔ ꯐꯥꯖꯤꯜꯂꯨꯀꯣ, ꯑꯩ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯍꯦꯟꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ, ꯃꯁꯥꯁꯗ ꯏꯊꯛ ꯄꯠꯄꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯣ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝꯗꯤ ꯇꯧꯏ꯫ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯗꯣ ꯉꯁꯤꯗꯤ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯝꯐꯥꯁꯨ ꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯈꯜꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯇꯝꯐꯥꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯂꯥꯎꯔꯛꯄꯅ
Tamphaasu imung tamna chensilli maduda Tamphaa khangले masi angang unadore haiba masidagi mahaksu aphauba maibi amanina mana loina honarami asumna angang unaba hek loibaga ahen sumayumda laklami ahenna sumang hek yobaga angang amana kappagi khonjel ama hauna taraklami maduda ahendo yam langtaknana imung tamna chensilli maduda thaibina macha nupa ama pamduna leibado ure maduda ahena macha nupa masak matau phajaba ama phangbada haraubana loire aduga thoibisu yamna harauki somdana memchana khali aina mahai kaya thajillabasu nawpuriba angangsibu mangnaba kyana honarabasu manghalba kari ki ngamdribano asumna khanduna mahang matha sari mana tawriba thabak asina mai paktriba asigi maramdi memchana thawriba khudikma amaibi tamphana loina khangkhirami nongma tamphana pukhridagi ising bartin pusinduna changba matamdane tamphagi masada samin phangkrabani adugi matung tamphana thoibibu karaida soikhidagi khaladuna kupsen senaduna laglibani memchana thajillamba mahai pumba amaibi tamphana loina ngathokpine asumna matam khara hokre haujikti ahen amadi thoibigi macha nupasu chatpa khara ngamlakpagi matangni nongmodi ahen amadi thoibi makhoi anina imungda thabak tawringai macha nupana mapan lomda thokhibadu khanghaudre asumna angang aduna sumangda kaphai chatuna sanaringai karumdagino khanghaudana memchana angang adu tuminna puduna ahen hoigi yumgi nakanda leiba pukri aduda angang adubu tapna intharami tanja aduda thoibina damcha angangdi haina hanglakpada ahensu ha angangdi asi haiduna makhoi ani ipa pakhatna angang adu mapalumba thibe thori makhoi anina mapalumda tholakpada thoibina angang adubu koikau kawi ahensu yumdugi akoibada koithi thiri maduda ure haujikti pukri adugi mataida angang adugi khongji na mataraga leirambado ahena thoibi haina kanna lauri asumna karamaga ahensu pukri da chongtharami maduda macha kauraga thoibina kanna kapli haujikti thoibi hoigi mayumsu miyamna yomlari nupa khara mana pukri aduda angang thibesu yauri uchinna chinna thawai yaudraba angang adugi hakchang adu nupa mana pamlaga pukhi dagi kakhalai thawai yaudraba angang adugi hakchang adubu mama thoibina matha nungda chena konduna kapchari thoibina tamcha icha piyo aigi icha piyo haiduna tengthajari thoibigi matau adu ubada leiriba miyamdo loina kapli adubu mahakna phana kap laurabasu asibabu kanana hinghanba ngamgani haujikti angang adugi mathau mangam pangthokpa loirabani mayam pumnamak nungaite sonduna magi yumda hanakre numidangi matamni thoibi icha piyo haina kappa toktri ehensu machagi nungsiba saktam adubu mamita saksang uzai asumna matamdi haujin khibana ahingi pung 12 khara helakpa adwaidani angang amana tengtha na kablakli ima haina su kanna kablakpaduda imungda leiriba makhoi singsu taraduna mikap tholakli masidagi thoibina mpanda chentoraknaba tawbada tamphana pharaga thoibi se wakhalamukta tawse mapanda kapliba se nangi na chana ti patraba khoyum laini nangbo wakhalamukta tawni thoibi asi haiduna thoibi bu themjeli adubu angang adudi kappa sunglep leptri thoibina aigi icha piyo haidun tengthajari masida amaibi tamphana machinda marum laiwa ama sonduna thoibigi makokta nan thabadagi thoibi do tuminna laikre masidagi ahena pamlaga phamungda thangatuna hiphankhre masidagi amaibi tamphana ising khara chaksangdagi laururaga yungi mapanda thokhi aduga amuk changai mana mapanda lairon cholaga ising ado khidok luribani masidagi angang kappagi makhol tarambado tuminna laikre tanja aduda amaibi tamphana ahenda hari ibungo nangi yumsida laimang yele aduna lai ama khoiramsi maduna bho phatri bhoba thoibi sunaba pharoi aduna athobada lai khoramnaba tausi hoi indomcha ado masibu kamaina tawraklibano nahan kaidi kaisu tawdabani handa ikoigi ichanu palai kitabadagini tawra ise ibungo mase matamgi ahongbani
ꯑꯗꯨꯅ ꯃꯁꯦ ꯐꯅꯕ ꯂꯥꯏ ꯈꯣꯏꯔꯝꯁꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯍꯦꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯇꯝꯐꯥꯅ ꯈꯜꯂꯤ, ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯂꯕꯗꯤ ꯋꯥꯔꯨ ꯂꯨꯡꯂꯨ ꯊꯣꯛꯅꯔꯅꯤ ꯈꯟꯗꯅ ꯍꯥꯏꯗꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯅꯪ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕꯤ ꯇꯝꯐꯥꯗꯣ ꯁꯥꯎꯅ ꯂꯩꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯍꯦꯟꯗꯣ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯊꯣꯡꯗꯣ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯉꯛꯄꯗꯗꯤ ꯊꯣꯏꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯍꯦꯟꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯏꯀꯧ ꯀꯧꯔꯒ ꯊꯣꯏꯕꯤꯕꯨ ꯊꯤꯔꯛꯄꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯁꯨ తాꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯃꯆꯥꯅ ꯁꯤꯔꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯦꯟꯅ, ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ, ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅ ꯑꯩꯕꯨ ꯂꯥꯛꯑꯣꯅ ꯍꯥꯏꯗꯨꯅ ꯀꯧꯔꯤꯌꯦ, ꯑꯩ ꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ, ꯊꯥꯗꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯀꯞꯂꯒ ꯏꯆꯥꯊꯣꯏ ꯏꯆꯥꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤꯗꯣ ꯃꯌꯥꯝꯅ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯁꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯑꯍꯦꯟꯗ, ꯑꯍꯦꯟ, ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯥꯡꯁꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯂꯥꯡꯖꯒꯦ, ꯀꯔꯤ ꯀꯔꯤ ꯆꯪꯒꯗꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯂꯥꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯒꯦ, ꯑꯩꯅ ꯂꯥꯏ ꯍꯦꯛ ꯈꯣꯏꯔꯝꯂꯕꯒ ꯊꯣꯏꯕꯤꯁꯦ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯀꯅꯤ, ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯐꯪꯂꯛꯀꯅꯤ, ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕꯤꯈꯤꯅꯨ, ꯊꯣꯏꯕꯤꯕꯨꯁꯨ ꯐꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯇꯝꯐꯥꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯦꯛ ꯍꯧꯕꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯊꯣꯏꯕꯤꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯏꯆꯥ ꯊꯣꯏꯅ ꯀꯧꯔꯦ, ꯏꯆꯥ ꯊꯣꯏꯅ ꯀꯧꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯍꯦꯟꯅ, ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯆꯦꯟꯗꯣꯏꯁꯦ ꯍꯥ? ꯁꯦ ꯋꯥꯈꯜ ꯇꯥꯎꯁꯦ, ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯇꯥꯗꯣꯛꯈ꯭ꯔꯦ, ꯁꯤꯈ꯭ꯔꯕꯅꯦ꯫ ꯑꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯣ ꯉꯪꯂꯒ, ꯀꯔꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯒꯤ ꯃꯧꯈꯣꯔꯤ ꯃꯦꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟꯗꯣ ꯃꯤ 4-5ꯅ ꯃꯥꯒꯤ ꯃꯧꯈꯣꯔꯤ ꯃꯦꯠꯂꯛꯄꯒꯨꯝ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯥꯛꯅ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯂꯧꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟꯗꯣ ꯃꯧꯈꯣꯔꯤ ꯂꯥꯛꯁꯤꯜꯂꯨꯕꯒꯤ ꯂꯣꯛ ꯈꯨꯕ ꯌꯥꯕ ꯈꯨꯔꯝꯃꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯍꯦꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯊꯣꯏꯕꯤꯗꯣ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯥꯔꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯝꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯌꯨꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤꯅ ꯎꯔꯨ ꯎꯔꯨ ꯎꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯊꯣꯏꯕꯤ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯎ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯁꯦ ꯂꯩꯍꯠꯇꯨꯅ ꯐꯣꯏꯗꯠꯂꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤꯗꯣ ꯑꯃꯥꯏꯕꯤ ꯇꯝꯐꯥꯗ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯉꯒ ꯂꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ, ꯀꯌꯥꯗ ꯃꯅꯨꯡ ꯀꯜꯂꯤꯕꯅꯣꯁꯦ? ꯐꯩ, ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯒꯦ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯎꯔꯕ ꯈꯨꯖꯥꯏꯗ ꯌꯨꯡꯁꯤꯜꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ
ꯈꯨꯖꯥꯏꯗꯨꯗ ꯎꯔꯨ ꯎꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯕꯤꯗꯣ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯉꯪꯂꯒ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ "ꯑꯩ ꯍꯥꯏꯔꯒꯦ" ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ "ꯍꯥꯏꯔꯛꯎ, ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯛꯑꯅꯤ"꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯤꯅ "ꯑꯩ ꯂꯩꯔꯥꯡꯅ ꯊꯥꯔꯛꯄꯅꯦ, ꯌꯨꯝꯁꯤꯗꯒꯤ ꯊꯋꯥꯏ 2 ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯧꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯁꯥꯗꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯄꯨꯈ꯭ꯔꯒꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯌꯥꯒꯗꯕꯗꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ "ꯀꯔꯤ, ꯑꯩꯉꯣꯟꯗ ꯙꯝꯀꯥꯒꯁꯨ ꯇꯧꯖꯕ ꯁꯥꯔꯤ? ꯐꯩ, ꯈꯪꯒꯅꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯑꯍꯦꯟꯗ "ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯊꯣꯏꯕꯤꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯌꯦꯇꯨꯝ ꯑꯃꯒ ꯄꯤꯔꯛꯎ"꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯑꯍꯦꯟꯅ ꯊꯣꯏꯕꯤꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯧꯔꯨꯗꯨꯅ ꯌꯦꯇꯨꯝꯒ ꯀꯣꯟꯅꯅ ꯄꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯄꯣꯠꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯇꯨꯝ ꯑꯃꯗꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯇꯨꯝ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨꯗ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯕꯤꯗꯣ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯝꯂꯒ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯈꯪꯒꯅꯤ ꯅꯈꯣꯏ"꯫ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯊꯣꯏꯕꯤꯗꯣ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯈꯨꯖꯥꯏꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯤꯛꯄꯗꯒꯤ ꯊꯣꯏꯕꯤꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ "ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯗ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯍꯦꯟꯅ "ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯅꯪꯁꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ, ꯑꯗꯨꯗ ꯃꯌꯥꯝ ꯂꯥꯛꯇꯅ ꯂꯥꯏꯀꯠꯅꯔꯤꯕꯁꯤꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ "ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯨꯔꯣ". ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯦꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯑꯍꯟ ꯑꯃꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯗ "ꯏꯕꯦꯝꯃ, ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯨꯕꯨ ꯂꯩꯔꯥꯡꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ"? "ꯍꯣꯏ ꯃꯥꯅꯦ ꯇꯥꯗ"꯫ "ꯍꯣꯏ, ꯂꯩꯔꯥꯡ ꯍꯥꯏꯗꯤ"꯫ ꯑꯍꯟ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ "ꯇꯥꯗ, ꯑꯩ ꯍꯣꯔꯦꯟ ꯂꯥꯏ ꯑꯃꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯏꯔꯝꯈꯤꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏꯗ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝ ꯍꯟꯅꯔꯁꯤ"꯫ ꯑꯃꯥꯏꯕꯤ ꯇꯝꯐꯥꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯕꯗꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯟ ꯑꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯑꯍꯦꯟꯗ "ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯏꯟꯒꯗꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ, ꯃꯗꯨ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯕꯅꯤ, ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯣꯠꯇꯣ ꯊꯝꯃꯤꯕ ꯃꯤꯗꯨ ꯑꯣꯏꯅ ꯀꯧꯔꯒ ꯄꯣꯠꯇꯣ ꯂꯧꯊꯣꯛꯍꯜꯂꯁꯤ, ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯍꯜꯂꯁꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯍꯦꯟ, ꯅꯪꯅ ꯊꯥꯖꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯟ ꯈꯔ ꯇꯨꯃꯤꯟꯅ ꯄꯥꯎ ꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯃꯁꯤꯗ ꯄꯣꯠ ꯊꯝꯂꯤꯕ ꯃꯤꯗꯣ ꯐꯥꯔꯁꯤ"꯫ "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯛꯏꯁꯦ ꯃꯦꯝꯆꯥ ꯃꯥꯜꯂꯤ"꯫ ꯍꯥꯏ, ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯒꯅꯨ, ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩ ꯈꯪꯉꯤꯅꯤ, ꯑꯗꯨꯕꯨ ꯁꯥꯈꯤ ꯁꯥꯕꯣꯟ ꯌꯥꯎꯗꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯇꯥꯏꯅꯔꯨꯅꯤ? ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯣꯠꯀ ꯀꯣꯟꯅꯅ ꯐꯥꯁꯤꯀꯣ"꯫ "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯑꯍꯟ ꯑꯃ ꯑꯅꯤꯗ ꯎꯅꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯀꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄꯥꯎꯁꯦ ꯂꯣꯟꯅ ꯍꯥꯏꯔꯨꯒꯦ"꯫ "ꯍꯣꯏ, ꯆꯠꯂꯣ꯫ ꯅꯗꯣꯝꯆꯥ, ꯆꯥꯛ ꯊꯣꯡꯉꯝꯃꯒꯦ, ꯊꯣꯏꯕꯤꯁꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ, ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ"꯫ "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯍꯦꯟꯗ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯇꯝꯐꯥꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯆꯦꯒꯞ ꯑꯗꯣ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯥꯛꯇꯣꯛꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯩꯋꯥ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯦꯒꯞ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯆꯦꯒꯞ ꯑꯗꯣ ꯈꯪꯆꯞ ꯆꯞꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯞꯁꯤꯟꯕꯒ ꯑꯁꯣꯝꯗ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯗꯨ ꯃꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯪꯆꯞ ꯆꯞꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯣꯔꯤ ꯂꯥꯛꯍꯠꯇꯨꯅ ꯁꯣꯔ ꯐꯨꯡꯒꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩ
Somda amaibi tamphana amuk laiwa ama solaga chegap ado nanbadagi asomda amaibi leirangdo mokhori laksilambadu phagre. Masidagi amaibi tamphadu chak thongba hokre. Asomda amaibi leirangdusu Faraduna sor thabet holi. Masidagi mahak memchagi manakta prap lai. Matam maduda memchadi hingkholda mana masing hektuna leirami. Maduda leirangna memchabu kauduna wari sanaki. Leirangna memcha ai nangi thabakse makha tana tawba ngamaroi. Aduna ngaha nangna ibungo ahen hoida phumluba poto horen ahing amukta lokthoucho. Aikhoina tawrise amaibi tamphana loina khangkhre. Mana khangkhiba haibase aikhoigi afaba khak oiroi ko. Hoi ima amaibi aisu haujikta yam pakhalakle. Mayam so engonda chingnabadongna tawrei. Tawdadi nangdi nongtasu makhoida asiba hangba chatte. Nate karigino ba nangna angangdo hatliridibo. Mado yam soirabani. Khangdri ima amaibi aisu he kadaida lang piruraga halakpada sumangda sanarambadada tan chari haidana hek tawrurabani. Khaluraga sumkiri manghagase angangakta kidana tumdaba yaurabani ima amaibi. Hoi phare aina haibado kaunu ko horen ahingdo nangna soidana chatlo ko. Hoi ima ai horen se soidana chatlage. Asumna matam adu haukhre numidangi matamni amaibi tamphadu thoibigi imungda chak thongli. Matam maduda thoibina indomcha da hendi haina hangai. Maduda amaibi tamphana mi khara unaruni haiduna chatkibani. Nangbu nako ngawbo pharabro. Asumna hangbada thoibina khara phare indomcha haina khummaga chatkre. Somda nakan amada lekai adugi nupa khara ahenga loinana magi yumgi akoibada lumduna leikre. Matamdi asum haukhibana numidangi pung 11 tarakle. Maduda thoibina indomcha hojik phawada hen laktrisibu kaidoba yaurajano haina hangai. Maduda amaibi tamphana tuminna leiro haibagi matagum ingit pirakpadagi thoibisu karigumba kharadi thoklagani haibasi chingnaduna tuminna leire. Masidagi amaibi tamphana thoibi hoigi yum ado mai muthatuna makhoi tumba saduna leire. Madugi matung ngahak leiraga memchado makok maru khumlaga mirak narak yengduna ahengi yumda lai. Mana adumna lakpado ahengi yumgi akoibada lumduna leiba miyam pumnamakna uribani. Adubu memchana ahengi yumdagi pot ado hek lokthokpaga phage haiduna tuminna leiki. Masidagi memchadu asum laklaga ahen hoigi yumgi maningwaida leiriba pukri adugi mapanwaida tawba horai. Mana adumna hek tawbaga ahengi yumgi akoibada leiramba miyam ado chenthораktuna memchabu phaki. Masidagi kangsi yeiduna lekai miyam kauthoki. Asumna memchado mayam changduna phaki. Masidagi mayamna phuba yaba phuraga thabak asibu tawriba senda ngawbi amaibi leirangsu phaki. Masidagi mayamna makhoi anibu lekai asidagi chahi 3 ki oina tanthoki. Asumna migi mangnaba sinba memcha amadi mina phattaba haibada yaruba amaibi leirang chopa ikaiba nangduna khul ado thadoktuna chatki. Masidagi ahensu thoibiga punna nungchi sanana leiki. Ngakpigani. Wari asi matang asida loijare. Wari asida soikhilan khiba yaurbasu tabiriba singna pukchel chawna ngakpigani. Mayambu aroibada amuka hana khurumjari.